खनफम खंग्रे कोक्स तौरसे कईदौरगे अमुक नोंथादना तुमिना मुरमुर सोंदना अमुक लेरिदुबो चलो सो नफीदो होंदोरो चाक चानबा तौरसे इमा चाक लामदा लोइरबनी होय मा फिसे सस होंदोरागे अदुगने इमाना हाइदौबो इचा अबेदा लाना खनबदि खनबिगनुको माना ngasi नुंगाइतना वखल सोंथाना चखिबदो उबदने इमा सुने नुंगाइतना लेहौरिबनी इमा आई मथा याम साइदा आई फिम तो होंखी होय होय होंलोरो इमा सु चाक तो लोइसलम लगे लाओको नंगी हौने बि फमदना अमु कुइना लेथोलानुको इबा गाइदना लेरबनी चाक लामबदसु लोइरबनी लाओको असिनने फमदना मु मंगदना लेरमदोरिबनी तौरिसे लाओको आई वखलसे याम थेनमनख्रे असुक कोइबा अखोइगी युमदा लाक्तुना अखोइगी मतेंग पांगबिदना होनाबिरिबा तौबिरिबा मयाम मदु खंगना मागी पुक्सियलबो असुक कुइना लोइनराबसिबो माना अदुमाइना तौरंगनी हाइबगी वखलदा एकाइना लुपसलुरिसि करिगिनो असुम मरान करिनो थिदोक्तना नहाने हेक्ता वखलसिदा फटना हेक्ता खल्लुरबा ई वखलसे सियाम लाले त नुंगाइरक्त्रे तौरिसि अदुगा माना इमाना आई फजबी खोइदा चले खोले हाइबदा पाउ ताबदा माना वखल नुंगाइतना चखरिदो मा कैसो तौदेबा अइना हेना खंजलुबगिने वखलसिना अदुबो आई हयेंग मागा उनदब यादे आई अबेदो नुंगाइते अखोइगिदमक्ते यामना वाजबनी अखोइगी मतेंग क्या क्या ने मा पांगबिरिबा सिदा बोइना कैसो लेतबा मो वखल अथों मरांगसु खंगदना इनेक्ता माबु साउबिरुबा लानेक्ता खनबिरुबसे नुंगाइते आई हयेंग मागा उनदब यादे इबुंगो करिनो ने हे इमाना चाक थीदना गाय लेरगा नंगना सुक्लाक लाक्त्रिबदुबु कुइमन खरेने हे ए इमा लोरे अस आई पको लोरे इमाई लागे चेंग खमा ले तौरिसे इन थोलैजे वखल से नुवाइते खलुबदा अबे बोइना क्यालाना खलुरिने हो इमाना त ममद्रदि आई साउ लैदुनेमा नुवाइते आइबो हुजुक चंगुसिरने मो युमदा चंगलुरगे नुवाइते अदुगा आइगा होरेन थबा अम चमिनसेना हाइरमगे अबेना मथुवाई नुवाइतना मंगदुना लैरिङै तंजा अदुदा तोंपोकना मखोइगी थोंगाल तमना चंगलकपा अदु उबदा अबे ngaklammi तोंपोकनासु थबा अमदा चमिनरुसी हाइना हाइरम्मी अदुगा तोंपोक मयुमदा हनखिरम्मी खे अतनो इने वखलसे लाना खनबिरोइने मादी मथुवाई नुवाइतेदना अदुम कप्पा लेर माले ममित ममाय के इपम पम लेरमी अस नुवाइतेदा खल्लुबदा अइना क्या त वाहनबिरिनो कसु नतबदा अइना थबा म चमिनसेना हाइरमबदा मासु हराउदी यारे अदु होरेन आई ऑफिस चपदा खरा ngana चटलगा ऑफिस ngasi सुटी लौथोगे अदुगा कायदना म चटलरोगे अदुना फरानी कइना खंदे हंदा से याम हरावे पोकना के समायना तौरकने हाबसे मंग फाव मंगदबनी मे अदु कमायना नो को युमना लाक लाक्तना आइगी हिदागुली का बिजबिना तौबिरि म्यामसे हरावे इदि ngakpदा सुलोइरबनी इबेमा नंगबु काबं सुङे हिदोक्त्रब्रो nga का थोक्त्रब्रो नंगबु मपान का तो nga थोकने नंगबु ए इमा साइदे थोएबा हजिकते चंगैने इसा बक्सांग नुंगाइरब्रो कैसो तौद्रब्राबा तौदे मा कैसो तौद्रे अदुबु ngara इबुंगो का चले दिबु कराइ दनोबा कराइ कोइरुगे कोइ दिबे मा सुम कुइना सुम यमदा सुम लेसलक बसि नुंगाइतेदना गार्डन अमनि बुदि चलुई ओ फरे लाओ दिने इमाना नंगी चाना संगोमने अचापो के केमलोने थमिरबने चा थो लाओ होय इमा करिनो ममा दुबो होजु फाव थोलक्त्रिबसिबु आइबु थबकसे खितंग ngana चटके हाइदना ngarang हाइख्रिबनि माबु काउख्रब जाला होय माय हाइरद्रेने ममा ताब्रने हे आइबु थेंख्रेने हे नंगी चा दुबु लोइद्रिबरो अइना थबक अमता खितंग ngana नोमता चटके हाइबसे अदम थेंगदवनि तौरिसे ममा नंगबु ताब्रने हे करिनो तुमिना लेरिबदुबु आई चा थक्तना चटखरोरो थेंख्रेने तौरिसे पुथोरोने हे ओ लाइ मै पापौना चाना पिगिने करि कइनो खरा पिजे पिथक तौरिङै थेंखरे तौरिसे ngarangdagi aduk phajana hairibadubu hayengdi ai khidang ngana chatke haidana thau sadribadubu kariginone poro kadai kaino ma pabo thau sadaba nati me na chana pi jana thangna kai kaino mung lawni ngidane mayam sigi nangna phona pada thengkhri me se sa sida lere se kadai piro no ma ta khidang ngana chatke haibase adum ngamdadana leirabani ngasi tagi wa nate mama yare ko pabo aina tawgina tawribro sibo aina phamna tumna lei thokparaba ai su nangna mayam sigi honari dana eona pagang angsan bi du karigino kaino bi du bunga sai de aina khoi yum doina dum lao na hairambane adu hoji phau lak tre me mabo kai dor jano thing ki dorin aina somda pakhali tawrse isai di wakal si am nungai tana tanu yengo lei roriba aduga manga chakna ne me si nganna kala aga
ꯍꯥꯏꯔꯝꯃꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯑꯩ ꯈꯔꯤꯃꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯁꯨ ꯉꯝꯗꯦꯕ ꯗꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯀꯥ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯣꯏꯁꯨ ꯋꯥꯈꯜꯁꯤꯗꯗꯤ ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯌꯦꯡꯉꯣ ꯏꯁꯥꯕꯨ ꯊꯦꯡꯗ꯭ꯔꯤꯕꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯏꯃꯥ ꯊꯦꯡꯉꯕꯅꯤ ꯇꯧꯔꯤꯁꯦ ꯑꯕꯦꯗꯣ ꯑꯩꯒ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯐꯔꯦꯗ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯥꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯉꯁꯥꯏ ꯋꯥꯛꯀꯤꯡ ꯆꯠꯄꯗ ꯃꯣꯏ ꯆꯪꯉꯝꯃꯦ ꯑꯗꯨꯒ ꯍꯥꯏꯔꯝꯕꯅꯤ ꯂꯥꯛꯀꯦꯅ ꯍꯥꯏꯍꯧꯕꯅꯦ ꯑꯩ ꯊꯕꯛ ꯆꯠꯄꯗ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯅ ꯑꯗꯨ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯣꯏꯅꯦ ꯍꯥꯏꯃ ꯍꯥꯏꯕꯨ ꯍꯥꯏꯅꯔꯤꯉꯩꯗ ꯏꯆꯥꯕꯤꯗꯤ ꯂꯥꯛꯄ ꯂꯥꯛꯑꯦꯅꯦꯍꯦ ꯍꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯏꯃꯥ ꯊꯦꯡꯉꯦ ꯑꯃꯨꯛ ꯃꯥ ꯑꯃꯨꯛ ꯆꯪꯉꯛꯇꯅ ꯋꯥꯔꯤ ꯑꯃꯨꯛ ꯇꯧ ꯂꯩꯗꯣꯔꯦ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦꯕ ꯑꯕꯦ ꯆꯪꯉꯛꯑꯅꯨ ꯌꯥꯔꯦ ꯊꯦꯡꯉꯦꯕ ꯆꯠꯂꯁꯦ ꯅꯪ ꯊꯦꯡꯅ ꯂꯥꯛꯑꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯃꯥ ꯃꯅꯝꯅ ꯕꯦꯒꯤꯒꯦ ꯀꯔꯤꯒꯤꯅꯣ ꯃꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯤꯗꯨꯕꯨ ꯈꯤꯇꯪ ꯉꯟꯅ ꯂꯥꯡꯅꯕ ꯌꯥꯗꯕ꯭ꯔꯥ ꯅꯣꯏꯕꯨ ꯑꯩꯅꯗꯤ ꯃꯥ ꯉꯁꯥꯏ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯤꯅꯦ ꯑꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯊꯦꯡꯅ ꯂꯥꯛꯏꯁꯦ ꯑꯣ ꯆꯠꯂꯨꯔꯣ ꯑꯗꯨꯗꯤꯀꯣ ꯏꯁꯥ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯑꯃꯨꯛꯇ ꯊꯣꯛꯇꯨꯅ ꯌꯦꯡꯍꯧꯈꯤꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯐꯩꯗꯅ ꯀꯗꯥꯏꯗꯒꯤ ꯏꯆꯥ ꯑꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯅ ꯆꯠꯈꯤꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯤꯕꯅꯦꯕ ꯇꯧꯔꯤꯁꯦ ꯐꯔꯦ ꯑꯃꯨꯛꯇꯅꯦ ꯁꯨꯃꯥꯏꯅ ꯌꯥꯅꯗꯅ ꯇꯧꯔꯗꯤ ꯐꯩꯗꯅ ꯑꯗꯨꯗ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯕꯣ ꯑꯣꯐꯤꯁꯇ ꯍꯥꯟꯅ ꯆꯠꯁꯦ ꯑꯗꯨꯒ ꯑꯩ ꯁꯨꯇꯤ ꯂꯧꯔꯛꯑꯒꯦꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯏꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃ ꯆꯧꯁꯤ ꯇꯧꯕꯅꯤꯗ ꯀꯔꯤ ꯊꯕꯛꯅꯣꯗ ꯅꯪꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯂꯩꯅꯤꯡꯉꯦ ꯑꯗꯒꯤ ꯁꯨꯝ ꯀꯣꯏꯔꯨꯁꯤ ꯇꯧꯕꯅꯤꯗ ꯇꯣꯝꯄꯣꯛꯅ ꯂꯥꯏꯟꯗ ꯁꯨꯝ ꯑꯣꯐꯤꯁ ꯆꯠꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯥꯗ ꯉꯔ ꯉꯪꯉꯒ ꯒꯥꯔꯤ ꯑꯃ ꯂꯩꯍꯟꯗꯕ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥꯗ ꯏꯃꯥ ꯑꯣ ꯏꯃꯥ ꯂꯩꯇꯕ꯭ꯔꯥ ꯀꯩꯅꯣ ꯈꯨꯝꯃꯛꯇꯦꯃꯤ ꯃꯈꯥꯗ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯆꯠꯂꯒ ꯍꯣꯏ ꯏꯃꯥ ꯀꯔꯤꯅꯣ ꯃꯤ ꯁꯨꯡꯈꯨꯝ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯥꯅꯦ ꯑꯁꯣꯝꯗꯅꯦ ꯀꯩꯅꯣꯝꯃ ꯁꯦꯝꯃꯨꯕ ꯑꯗꯨꯅꯅꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤ ꯃꯌꯥꯝꯗꯨꯕꯨ ꯏꯃꯥꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯅꯦ ꯀꯔꯤꯅꯣ ꯃꯤꯆꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣꯃꯤ ꯅꯪꯕꯨ ꯀꯔꯤꯅꯣ ꯀꯣꯊꯗꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯨ ꯏꯃꯥ ꯇꯣꯝꯄꯣꯛꯅ ꯂꯥꯏꯟꯗ ꯑꯗꯨꯝ ꯑꯣꯐꯤꯁ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯒꯥꯔꯤ ꯑꯃꯇ ꯂꯩꯕꯤꯁꯦ ꯍꯣꯏ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯅꯪ ꯄꯥꯕꯨꯡꯒꯩꯒꯁꯨꯅꯦ ꯈꯟꯅꯔꯝꯃꯤꯕꯅꯦ ꯒꯥꯔꯤ ꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒꯅꯦ ꯂꯩꯕꯤꯁꯤ ꯍꯥꯏꯗꯅꯅꯦ ꯇꯥꯟꯅꯔꯝꯂꯤꯕꯅꯦ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯏꯆꯥꯅ ꯊꯑꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯤꯗꯨꯕꯨ ꯏꯃꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯏꯀꯥꯏꯗ ꯑꯩ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦꯕ ꯍꯦ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯤꯃꯨ ꯆꯪꯉꯛꯑꯗꯤ ꯏꯀꯥꯏꯅꯤꯗ ꯑꯗꯨꯅꯅꯤ ꯐꯝꯃꯣꯍꯦ ꯀꯩꯅꯣ ꯃꯤ ꯆꯪꯉꯛꯑꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯇꯥꯂꯥꯝꯕ ꯇꯥꯕꯗ ꯑꯝꯇ ꯆꯪꯕꯤꯔꯛꯑꯣ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯤ ꯃꯃꯤꯡꯂꯣ ꯃꯥꯅꯦ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯃꯥꯏ ꯃꯃꯤꯡꯁꯤ ꯇꯥꯕꯗꯅꯦ ꯉꯛꯑꯝꯃꯤꯅꯦꯃꯤ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯨꯝ ꯂꯦꯞꯄ ꯂꯩ ꯅꯨꯡꯉꯥꯏꯇꯦꯍꯦ ꯑꯣꯏꯕ ꯁꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯣ ꯑꯩ ꯉꯁꯤ ꯆꯠꯇ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯁꯨꯇꯤ ꯂꯧꯔꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅ खरा फजन नंग होरेन हाइरो मयाम दो लाकपदा अदु हाइगे तौबनी होय सर फनब अदुम सिनजगे अदुदि नंग खरा फनब अदुम सिलोको अई अमुक चलुखिगे होय सर अदुम फनब सिलगे दा अदुम यानी होय होय फरे फरे ngasiदिने नोइना यानबा मोंगदा खरा सिलो दागी थबकसिदि यम चावरि जानिना माना माइ मखादा लोइना लेबोर माने तौरिसे होइदि हान्दै खल्लिसिदि सुमायनका चावरमनि हेबा खल्लुदि अबे चलसे होइदा नुपिसिबु कोइ सारगी मरि मता को इजालनि तौरिसिबु खंग्रेदा हंगसु इकाय हंगरोगे कोन ओइना हंगगे हौजिति हंगबु फरतानेबा हयें ओइना हंगगेबा चिंगदि चिंगनै मोंगसे ओ चलो हिएको आई लेते गायना नोइ उसी पंगतौ दंननो हे आई अमुक लाखिदोइने तौजरोइ सा तौदनबा आई अदुम फजना हाइजगेदा यानी अबे लाओ चलसे कोइ सासे पाखंने हेबने सोइदन ओइरमनि मेदाम मोंगसे यादेबा खैनो नंगना फामो हायगा फामो सु यादे अदुम लेप लैदुबो केसु तौदेबदा ओ आइदि हैनद्रबराना पाखलिराना खल्लोरे लाओ सिदने कैनो माना चाकिसे अदुगा लोयरगा अमुक नंगी फिरों खरा लेरुसेबा सिधाना चंगरगने कैनो मान चारुसे ऐसे असेंबा चुमसु खंगदनने अक्ता इसा इतोमदा पंगसाउदा सारगने वखल याम नुंगाइरुद्रबने इमाना ngरang हाइराकांदा ता वखल सिदने कंथरुबदा वायरक्तदना नै ngasi no yumda laido yare ko da mai nei bula na su khanbigano aina ni wakal numaiti di somda is adu ai bu tina se biriba yumdu dabu nupidugi manaka setle khole khana bau da bada ai di kai oirang mani khallo yeng hoi chumi confirm thoi adu bu aina chatli se moi bu nuksibagi moi gi da makhalaga chathi banati ai ngona tawbi khiba
ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯂꯃꯟ ꯑꯃ ꯇꯣꯜꯂꯒ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛꯇ ꯁꯤꯡꯕꯒꯤ ꯋꯥꯅꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯊꯨꯡꯅꯕ ꯑꯩꯅ ꯄꯥꯡꯈꯤꯕ ꯃꯇꯦꯡ ꯅꯠꯇꯦ ꯑꯗꯨꯒ ꯗꯥ ꯅꯆꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯗꯥꯒ ꯂꯣꯏꯅꯗꯅ ꯂꯩꯔꯤꯕ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯆꯜꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯔꯝꯗꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯅꯥꯅꯕꯨ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯋꯥꯈꯜ ꯑꯃꯗ ꯃꯨꯠ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯦ ꯃꯤꯅ ꯑꯗꯨꯒ ꯅꯪꯒꯤ ꯏꯆꯝ ꯆꯝꯕ ꯑꯗꯨ ꯑꯗꯥ ꯈꯪꯄꯣꯟꯇꯦ ꯀꯩꯅꯣ ꯑꯩꯁꯨ ꯍꯔꯥꯎ ꯂꯥꯛꯑꯦ ꯑꯗꯨ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯒ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯕꯗꯕꯨ ꯀꯅꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯔꯥꯎꯗꯣꯏꯅꯣ ꯅꯪꯁꯨ ꯈꯜꯂꯣꯗꯅ ꯌꯥꯔꯦꯗ ꯄꯨꯟꯅ ꯗ꯭ꯔꯣ ꯇꯥꯔꯦ ꯑꯩꯅ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯗꯥꯅꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯂꯥꯟꯅ ꯈꯜꯂꯦ ꯆꯞ ꯃꯥꯟꯅꯔꯦ ꯇꯣꯛꯅꯔꯁꯦ ꯁꯤ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯑꯔꯣꯏꯁꯦꯕ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯅꯕꯅꯦ ꯑꯃꯨꯛ ꯑꯗꯨꯅꯦ ꯀꯩꯁꯨ ꯅꯠꯇꯕ ꯍꯧꯈ꯭ꯔꯦ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯗꯪ ꯄꯨꯊꯣꯛꯅꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕꯅꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯗꯥ ꯑꯗꯣ ꯐꯖꯕꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯇꯣꯏꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯠꯂꯤꯒꯦ ꯆꯠꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯕ ꯑꯗꯨꯝ ꯆꯠꯂ ꯂꯩꯗꯣꯏꯔꯕ ꯑꯁ ꯑꯩꯅ ꯇꯜꯂꯤꯅꯤꯕ ꯃꯣꯏꯅ ꯆꯠꯅꯤꯡ ꯄꯣꯠꯇꯦ ꯀꯥꯏꯗꯩꯅꯣ ꯄꯨꯔꯥ ꯗꯟꯗꯤꯗꯅꯦ ꯆꯠꯂꯤꯁꯦ ꯐꯗꯤ ꯐꯔꯕꯅꯦ ꯅꯥꯕꯗꯣ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯇꯪ ꯆꯠꯂꯒ ꯑꯩ ꯆꯠꯂꯔꯣꯏꯗꯕꯅꯦ ꯂꯦꯞꯄꯗꯕꯅꯤ ꯑꯗꯨꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯀꯩꯅꯣ ꯈꯪꯉꯗꯤ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯗꯥꯁꯦ ꯑꯩ ꯃꯪꯗ ꯁꯨꯝ ꯎꯏꯌꯦꯕ ꯑꯗꯨꯗꯣ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯁ ꯑꯗꯨꯗꯤ ꯑꯔꯨꯕ ꯀꯣꯏꯁꯟꯅꯤꯅ ꯍꯥ ꯁꯥꯔ ꯍꯌꯦꯡꯁꯨ ꯉꯁꯤ ꯆꯠꯂꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯁꯥꯔ ꯍꯌꯦꯡꯗꯤ ꯆꯠꯂꯔꯣꯏ ꯉꯁꯤ ꯈꯛꯇꯪꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯥꯔ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯗꯧꯔꯥ ꯀꯔꯣꯝ ꯆꯠꯈꯤꯗꯧ ꯋꯥꯠꯂꯤ ꯁꯥꯔ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯍꯜꯂꯗꯧꯕꯅꯤ ꯌꯨꯝꯂꯣꯝꯗ ꯆꯠꯂꯣ ꯁꯣꯝꯗꯅ ꯐꯖꯕꯤ ꯇꯣꯝꯄꯣꯛ ꯂꯥꯛꯇꯕꯗꯒꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯕꯒꯤ ꯌꯥꯎꯔꯖꯥꯠꯅꯣ ꯃꯤ ꯏꯕꯨꯡꯉꯣꯗꯣ ꯉꯁꯤ ꯂꯥꯛꯇ꯭ꯔꯦꯃꯤ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇ ꯉꯟꯅ ꯆꯠꯈꯤꯕꯗꯨꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯃꯤ ꯀꯩꯗꯧꯕꯒꯤ ꯌꯥꯎꯅꯔꯖꯥꯠꯅꯣ ꯈꯪꯗꯦꯃꯤ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯃꯥꯅꯦꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯩꯁ ꯃꯃꯥ ꯑꯩꯒꯤ ꯑꯁꯣꯝꯒꯤ ꯊꯕꯛ ꯑꯗꯨ ꯄꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯃꯦꯅꯦꯍꯦ ꯃꯗꯨꯃꯛꯇ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛꯇ ꯊꯦꯡꯈ꯭ꯔꯤꯕꯅꯤꯅꯦꯍꯦ ꯑꯩꯅ ꯉꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯤꯗꯣ ꯑꯐꯕ ꯅꯥꯇꯩ ꯆꯥꯕ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯃꯣꯏ ꯄꯥꯕꯨꯡꯅ ꯐꯩ ꯐꯩꯌꯦꯅ ꯊꯝꯃꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯔꯝꯗ꯭ꯔꯕ꯭ꯔꯣ ꯅꯠꯇꯦꯅꯦꯍꯦ ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯥꯅ ꯃꯤ ꯑꯃ ꯃꯍꯨꯠ ꯊꯝꯃꯝꯗꯅ ꯂꯣꯏꯅ ꯁꯣꯏꯔꯤꯕꯅꯤꯅꯦ ꯃꯥꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯦ ꯂꯥꯛꯂꯒꯅꯤ ꯃꯌꯥꯝ ꯑꯗꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯊꯦꯡꯈ꯭ꯔꯤꯕꯅꯤꯅꯦꯍꯦ ꯑꯩꯅ ꯊꯝꯂꯤꯕ ꯃꯤ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯕ ꯃꯤꯅꯤ ꯑꯣ ꯐꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤꯅꯦ ꯐꯤꯗꯣ ꯍꯣꯡꯗꯣꯛꯄꯤꯔꯨꯔꯣ ꯑꯗꯨꯕꯨ ꯉꯁꯤ ꯏꯕꯨꯡꯉꯣ ꯑꯗꯨ ꯂꯥꯛꯇꯕ꯭ꯔꯣ ꯂꯥꯛꯇꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯕꯒꯤ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦꯃꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯃꯤꯅꯤ ꯑꯣ ꯃꯥꯁꯨ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯝꯂꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯂꯅꯤꯀꯣ ꯑꯩ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ ꯆꯪꯉꯦ ꯅꯪꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯂꯛꯄꯗ ꯅꯣꯏ ꯏꯃꯥꯗ ꯑꯩꯒ ꯆꯠꯃꯤꯟꯅꯅꯤꯅ ꯍꯥꯏꯔꯝꯗꯕ꯭ꯔꯣ ꯍꯥꯏꯔꯝꯃꯦ ꯗꯥꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯅꯤꯅ ꯍꯥꯏꯔꯝꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯕ ꯊꯦꯡꯅ ꯍꯜꯂꯛꯑꯦꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥꯡꯕꯤꯗꯅꯀꯣ ꯉꯥꯡꯉꯣꯏꯕꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥꯛꯇꯪ ꯆꯪꯉꯨꯁꯤꯗꯅ ꯊꯦꯡꯉꯕꯅꯤꯗ ꯆꯪꯉꯔꯣꯏꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯏꯃꯥꯗꯣ ꯄꯥꯈꯠꯂꯝꯃꯅꯤꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ ꯌꯧꯔꯕꯅꯤꯅ ꯅꯪ ꯅꯣꯏ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯔꯣ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯗꯥ ꯑꯗꯨꯗꯤ ꯆꯪꯍꯧꯔꯣꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯣꯀꯣ ꯅꯣꯏ ꯏꯃꯥꯗꯣ ꯐꯖꯅ ꯍꯥꯏꯌꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯑꯕꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯂꯩꯇꯦ ꯖꯥꯠꯂꯥ ꯊꯣꯡ ꯂꯣꯟꯕ ꯂꯣꯟꯗꯦ ꯑꯕꯦꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯁꯦ ꯅꯨꯡꯁꯤ ꯀꯩꯅꯣꯃꯤ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯂꯩꯇꯦ ꯄꯣꯠ ꯆꯩ ꯂꯩꯕꯒ ꯆꯠꯈ꯭ꯔꯤ ꯖꯥꯠꯂꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯃ ꯏꯆꯥꯕꯨ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯈ꯭ꯔꯦꯗ ꯏꯆꯥ ꯐꯖꯕꯤ ꯈꯣꯏꯗ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ ꯆꯠꯇ꯭ꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯑꯕꯦꯁꯨ ꯌꯥꯎꯕꯗꯨꯗ ꯃꯣꯏꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅ ꯑꯗꯨꯝ ꯆꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯐꯣꯟ ꯇꯧꯗꯅꯒ ꯍꯥꯏꯈꯤꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯦ ꯏꯃꯥ ꯐꯔꯕꯅꯤꯕ ꯅꯥꯕꯁꯨ ꯐꯔꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯍꯟꯖꯟ ꯆꯠꯇꯅ ꯂꯩꯔꯔꯣꯏꯒꯦ ꯌꯥꯔꯦ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯕꯅꯤ ꯐꯔꯕꯅꯦꯕ ꯆꯠꯂꯔꯣꯏꯒꯦ ꯇꯜꯂꯦꯕ ꯀꯔꯤꯅꯣꯃꯤ ꯅꯪꯕꯨ ꯐꯖꯅ ꯁꯦꯡꯅ ꯑꯃꯨꯛꯇ ꯐꯍꯟꯕꯤꯈꯣꯃꯤ ꯆꯠꯂꯤꯅꯦ ꯀꯨꯏꯗ꯭ꯔꯤ ꯀꯩꯅꯣ ꯅꯪꯅ ꯆꯠꯂꯤꯗꯣ ꯐꯠ ꯂꯥꯎꯅ ꯇꯣꯛꯊꯣꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯦꯛ ꯍꯥꯏꯔꯝꯃꯣ ꯃꯥ ꯃꯁꯥꯗꯣ ꯐꯖꯅ ꯐꯔꯀꯥꯟꯗꯅꯦ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯒꯦꯔꯥ ꯀꯔꯤꯅꯣ ꯅꯪꯒꯤ ꯊꯣꯛꯄ ꯈꯔ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯋꯣ ꯐꯠ ꯂꯥꯎꯅ ꯂꯦꯞꯊꯣꯛꯈꯤꯕꯗꯨꯗꯤꯅꯦ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯑꯁ ꯐꯔꯕꯗꯨꯕꯨ ꯀꯩꯅꯣꯗ ꯏꯃꯥ ꯑꯗꯨꯝ ꯆꯠꯇꯅ ꯂꯩꯗꯣꯏꯅꯣ ꯌꯥꯔꯦ ꯃꯣꯏ ꯃꯁꯥꯅ ꯈꯪꯖꯔꯛꯑꯅꯤ ꯅꯣꯡ ꯅꯤꯅꯤ ꯆꯠꯇ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯗꯧꯗꯨꯕꯨ ꯑꯗꯨꯕꯨꯅꯦ ꯍꯥꯏꯁꯦ ꯅꯪꯅ ꯆꯠꯂꯔꯣꯏ ꯇꯣꯛꯑꯒꯦ ꯍꯥꯏꯔꯁꯨꯅꯦ ꯅꯣꯡ ꯅꯤꯅꯤ ꯆꯠꯂꯝꯃꯒꯅꯦ ꯍꯥꯏꯔꯝꯃꯣ ꯍꯥꯏꯕ ꯃꯤꯅꯅꯦ ꯇꯧꯈꯩ ꯇꯧꯔꯒꯅꯦ ꯂꯣꯏꯔꯀꯥꯟꯗꯅꯦ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯋꯥ ꯉꯥꯡꯅꯕ ꯊꯕꯛꯇꯣ ꯇꯧꯅꯣ ꯍꯥꯏꯕ ꯐꯖꯅꯅꯦ ꯇꯧꯋꯣꯕ ꯑꯗꯨ ꯅꯪꯕꯨ ꯉꯁꯥꯏ ꯏꯆꯥ ꯑꯕꯦꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯍꯜꯂꯛꯏꯁꯦ ꯏꯆꯥ ꯑꯕꯦꯒꯤꯁꯨ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯤꯕꯔꯣ ꯍꯣꯏ ꯏꯃꯥ ꯃꯥꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯣꯏꯔꯣꯝ ꯆꯠꯄ ꯇꯟꯗꯅ ꯆꯠꯇ꯭ꯔꯤꯁꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯪꯉꯒꯦꯀꯣ ꯍꯣꯏ ꯆꯪꯉꯣ ꯑꯗꯣ ꯐꯣꯟ ꯇꯧꯔꯒꯅꯦ ꯊꯕꯛ ꯆꯤꯟꯗꯅ ꯂꯥꯛꯇꯕꯅꯤꯅ ꯍꯥꯏꯈꯣꯀꯣ
ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯗꯤ ꯃꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯜꯂꯨꯅ ꯑꯩꯅ ꯍꯥꯏꯔꯒ ꯑꯩꯅ ꯄꯥꯝꯕꯗꯣ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯀꯥꯟꯗ ꯃꯥꯅ ꯑꯩꯅ ꯑꯄꯥꯝꯕ ꯈꯜꯍꯜꯂꯒ ꯑꯩꯅ ꯄꯥꯝꯖꯩꯅ ꯈꯟꯖꯕꯗꯣ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯈꯟꯕꯤꯔꯨꯔꯤꯕ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯃꯛꯇꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯉꯁꯤ ꯇꯨꯝꯄꯣꯛ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯏꯃꯥꯗ ꯐꯣꯟꯒ ꯇꯧꯔꯛꯄ꯭ꯔꯕ ꯍꯩꯃꯥ ꯀꯥꯎꯔꯤ ꯃꯤ ꯃꯥꯗꯤ ꯉꯁꯥꯏ ꯇꯧꯔꯛꯑꯝꯕꯅꯦ ꯉꯁꯤ ꯊꯕꯛ ꯆꯤꯜꯂꯦ ꯉꯁꯤ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯃꯤ ꯏꯃꯥ ꯀꯥꯎꯗꯅ ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤ ꯊꯕꯛ ꯃꯌꯥꯝꯁꯨ ꯍꯣꯠꯅꯔꯤꯉꯩꯗ ꯑꯣ ꯏꯃꯥ ꯑꯩꯗꯤ ꯂꯥꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯈꯜꯂꯝꯃꯤꯅꯤ ꯑꯣ ꯍꯥꯏꯔꯛꯄꯅꯤ ꯏꯃꯥꯅꯅꯦ ꯊꯕꯛ ꯃꯌꯥꯝꯁꯨ ꯍꯣꯠꯅꯔꯤꯉꯩꯗ ꯀꯥꯎꯗꯅꯅꯦ ꯏꯆꯥꯗ ꯍꯥꯏꯗꯕꯒꯤꯅꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯆꯥꯕꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯅꯤꯡꯒꯦ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯣ ꯊꯣꯡꯉꯒ ꯂꯣꯏꯔꯦ ꯉꯔꯥꯡꯂ ꯀꯩꯅꯣ ꯃꯄꯥꯟ ꯂꯩꯔꯛꯈꯤꯗ ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦꯕ ꯄꯥꯟ ꯏꯔꯣꯟꯕ ꯑꯣꯏꯅ ꯏꯔꯣꯟꯁꯦꯕ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛ ꯊꯣꯡꯉꯒ ꯂꯣꯏꯔꯦ ꯏꯆꯥ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯔꯣ ꯀꯨꯏꯔꯣꯏ ꯏꯃꯥꯅꯦ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯏꯃꯥ ꯄꯥꯟꯗꯣ ꯑꯩ ꯁꯦꯝꯕꯤꯔꯛꯀꯦꯕ ꯌꯥꯅꯤꯕ ꯌꯥꯅꯤ ꯏꯃꯥ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯍꯣꯔꯦꯟꯅꯦ ꯑꯃꯨꯛ ꯍꯥꯒꯠꯆꯩꯒ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯨꯛ ꯍꯥꯏꯗꯣꯔꯦ ꯏꯃꯥ ꯂꯣꯏꯅ ꯇꯧꯔꯒꯦ ꯀꯨꯏꯔꯣꯏꯆꯣ ꯏꯃꯥꯅꯦ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ ꯉꯥꯛꯇꯪ ꯌꯥꯅꯤꯕ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯥꯛꯑ ꯂꯣꯏꯔꯦ ꯑꯩ ꯍꯩꯇ꯭ꯔꯁꯨ ꯍꯣꯏ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯦꯛ ꯁꯦꯝꯃꯣ ꯏꯃꯥꯅꯅꯦ ꯄꯥꯟꯗꯣ ꯈꯦꯠꯂꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯉꯁꯤ ꯏꯟꯖꯥꯡꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅ ꯍꯦꯛ ꯆꯥꯅꯤꯡꯕꯗꯣ ꯊꯣꯛꯑꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯉꯁꯥꯏ ꯏꯃꯥꯅ ꯍꯪꯒꯦ ꯇꯧꯕꯗ ꯀꯥꯎꯗꯅꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯏꯆꯥ ꯑꯕꯤꯒ ꯉꯁꯥꯏ ꯆꯠꯂꯨꯏ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏ ꯌꯧꯔꯨꯔꯒꯦ ꯏꯃꯥ ꯑꯩꯅ ꯅꯍꯥꯟ ꯈꯜꯂꯝꯕꯗꯣ ꯑꯗꯨꯗꯨꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯑꯃ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯀꯥꯏ ꯑꯗꯨꯝ ꯆꯠꯇ꯭ꯔꯦꯕ ꯏꯃꯥ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯏꯗꯨꯅꯤ ꯐꯔꯦ ꯑꯗꯨꯅꯤꯗꯅ ꯏꯆꯥ ꯀꯩꯁꯨ ꯂꯥꯟꯖꯗꯕꯗꯨꯕꯨ ꯅꯪꯅ ꯍꯦꯛꯇ ꯂꯥꯟꯅ ꯈꯟꯕꯤꯗꯅ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯦ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯃꯛꯇ꯭ꯔꯕꯅꯤꯃꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯇꯨꯝꯅꯕ ꯇꯧꯔꯨꯔꯣꯆꯣ ꯏꯃꯥꯁꯨ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯨꯔꯒꯦ ꯊꯦꯡꯅ ꯂꯩꯔꯅꯨ ꯇꯨꯝꯂꯨꯔꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯏꯃꯥꯁꯨ ꯇꯨꯝꯍꯧꯔꯣꯀꯣ ꯏꯆꯥ ꯑꯕꯦꯁꯦ ꯃꯥ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯔꯤꯕ ꯖꯥꯠꯅꯤꯀꯣ ꯑꯩꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯑꯣꯟꯅ ꯇꯩꯅꯔꯝꯃꯤ ꯈꯟꯖꯔꯝꯃꯤ ꯃꯥ ꯅꯨꯡꯁꯤꯖꯔꯝꯃꯤꯕ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯇꯨꯝꯗꯕꯤꯗ ꯑꯕꯦꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯏꯐꯥ ꯉꯁꯥꯏ ꯍꯥꯏꯒꯦ ꯇꯧꯕꯁꯨ ꯑꯗꯨꯝ ꯀꯥꯎꯗꯨꯅ ꯂꯩꯔꯨꯔꯦ ꯏꯆꯥꯒꯤ ꯇꯤꯀꯦꯠꯇꯣ ꯀꯛꯂꯛꯂꯕꯅꯤ ꯍꯌꯦꯡ ꯄꯨꯡ 9 ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅꯅꯦ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯂꯥꯡꯒꯗꯕꯗꯣ ꯂꯥꯡꯁꯤꯜꯂꯨ ꯅꯆꯟꯅꯨꯄꯤꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯏꯐꯥꯅ ꯊꯥꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯧ ꯀꯩꯅꯣ ꯄꯥꯕꯣ ꯌꯥꯝ ꯊꯨꯅ ꯇꯧꯔꯤꯁꯤꯕꯣ ꯅꯆꯥꯗ ꯈꯤꯇꯪ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯈꯪꯍꯟꯕꯤꯔꯝꯕ ꯌꯥꯏ ꯍꯌꯦꯡꯒꯤꯗꯨꯕꯨ ꯉꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯇꯤꯀꯦꯠꯁꯨ ꯐꯠ ꯂꯥꯎꯅ ꯀꯛꯁꯜꯂꯛꯑꯦ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯗꯅ ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯍꯟꯗꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯄꯥꯕꯨꯡ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯣꯏꯗ ꯑꯗꯨꯗ ꯌꯥꯝ ꯊꯨꯖꯟꯃꯟꯕꯗꯨꯗ ꯁꯨꯝ ꯅꯆꯥ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯄꯥꯅ ꯊꯥꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕ ꯃꯇꯨꯡꯗ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏ ꯀꯩꯅꯣ ꯂꯣꯏꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯆꯟꯅꯨꯄꯤ ꯍꯥꯏꯔꯦ ꯅꯥꯕ ꯐꯔꯦ ꯈꯪꯗꯦ ꯏꯐꯥꯗꯤꯅꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯌꯦꯡ ꯄꯨꯡ 9 ꯅꯪꯅꯕꯅꯦ ꯄꯣꯠ ꯆꯩ ꯅꯪꯒꯤ ꯄꯨꯒꯗꯧꯕꯁꯤꯡ ꯑꯗꯣ ꯁꯦꯝ ꯁꯥꯔꯨꯔꯣ ꯏꯄꯥ ꯆꯪꯂꯩꯀꯣ ꯀꯨꯏꯅ ꯂꯩꯔꯅꯨ ꯇꯨꯝꯂꯨꯔꯣ ꯊꯦꯡꯂꯕꯅꯤ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯕꯨ ꯀꯔꯤꯅꯣꯃꯤ ꯈꯤꯇꯪ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯍꯥꯏꯕꯤꯕ ꯌꯥꯏ ꯈꯨꯗꯛꯇ ꯇꯤꯀꯦꯠ ꯀꯛꯑ ꯂꯥꯛꯑꯒ ꯍꯌꯦꯡ ꯆꯠꯂꯗꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ ꯁꯣꯝꯗꯅ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯛꯇꯦꯅ ꯃꯊꯥ ꯁꯥꯔꯤ ꯍꯌꯦꯡ ꯃꯣꯏ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯀꯥꯏꯅ ꯑꯁꯥ ꯇꯧꯔꯤ ꯑꯗꯨꯒ ꯄꯨꯡ 9 ꯐ꯭ꯂꯥꯏꯠꯅꯦꯅ ꯑꯃꯨꯛ ꯇꯧꯁꯜꯂꯝꯃꯤ ꯀꯣꯛ ꯉꯥꯎꯔꯦꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯕꯤꯠꯇ ꯑꯗꯨꯝ ꯎꯅꯤꯡꯗꯅ ꯂꯩꯈꯠꯂꯛꯏꯁꯤꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯣ ꯃꯥꯒꯤ ꯏꯪꯖ ꯇꯞꯆꯕ ꯅꯣꯠꯊꯔꯒ ꯋꯥ ꯉꯥꯡꯕꯤꯈꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯝ ꯎ ꯂꯩꯌꯦꯕ ꯑꯩ ꯃꯤꯠꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯔ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣই ꯃꯥꯗꯕꯨ ꯍꯧꯗꯣꯛꯄꯁꯨ ꯏꯀꯥꯏ ꯑꯩꯈꯣꯏ ꯈꯨꯔꯥ ꯍꯣꯏꯗ ꯑꯃꯨꯛ ꯊꯥꯎ ꯍꯥꯏꯕꯁꯨ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ ꯋꯥꯈꯜꯁꯦ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯇꯕꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯈꯣই ꯃꯥꯗ ꯍꯥꯏꯕꯁꯨ ꯏꯀꯥꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯏꯆꯥ ꯍꯜꯂꯛꯑꯕ꯭ꯔꯥ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨ ꯏꯃꯥꯅꯦ ꯁꯪꯒꯣꯝ ꯄꯨꯊꯣꯛꯄꯤꯔꯛꯀꯦ ꯏꯆꯥꯒꯤ ꯍꯣꯏ ꯏꯃꯥ ꯑꯩꯕꯨ ꯏꯃꯥꯗ ꯍꯥꯏꯔꯁꯤꯔ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ ꯈꯨꯔꯥ ꯍꯣꯏꯗꯣ ꯑꯃꯨꯛ ꯊꯥꯎꯑꯣꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯏꯀꯥꯏꯅꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯍꯦꯛ ꯇꯧꯕ ꯊꯕꯛꯁꯤꯅꯅꯦ ꯍꯥꯊꯨ ꯑꯗꯨꯝ ꯇꯧꯕ ꯑꯁꯥꯀ ꯂꯣꯏ ꯀꯥꯏꯔꯦ ꯌꯦꯡꯉꯣ ꯈꯤꯇꯁꯨ ꯊꯦꯡꯅ ꯀꯛꯑꯣ ꯇꯤꯀꯦꯠꯇꯣ ꯄꯨꯡ 9 ꯉꯟꯅꯒ ꯀꯛꯁꯜꯂꯦ
ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯗꯨꯕꯨ ꯃꯊꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯕ ꯀ ꯌꯥꯎꯒꯦꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯈꯟꯅꯕ ꯀ ꯌꯥꯎꯕ꯭ꯔꯣ ꯀꯔꯤꯒꯤ ꯈꯟꯅꯒꯗꯧꯔꯤꯕꯅꯣ ꯉꯔꯥꯡꯁꯨ ꯑꯩꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯂꯛꯑꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯏꯉꯛ ꯉꯛꯄꯒꯨꯝ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯃꯉꯣꯟꯗꯕꯨꯗꯤ ꯃꯥꯡꯖꯧꯅꯅ ꯑꯩꯅ ꯇꯤꯀꯦꯠ ꯀꯛꯂꯕꯅꯤ ꯑꯗꯨ ꯑꯗꯥꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯉꯔꯥꯡ ꯍꯦꯛꯇ ꯈꯨꯗꯛꯇ ꯀꯛꯁꯜꯂꯛꯑꯕ ꯑꯩ ꯍꯜꯂꯛꯄꯗ ꯑꯗꯣ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯅ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯂꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯅꯦ ꯃꯥꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯉ ꯆꯠꯈꯤꯕꯗꯣ ꯎꯕꯗꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯃꯣꯏ ꯄꯥꯕꯨꯡꯗ ꯍꯪꯒꯦꯅ ꯈꯜꯂꯝꯃꯤꯅꯦꯃꯤ ꯅꯨꯡꯉꯥꯏꯇꯦꯃꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕꯁꯦ ꯍꯣꯔꯦꯟ ꯍꯦꯛ ꯃꯥꯅ ꯌꯧꯔꯝꯂꯅꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯉꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯩꯗꯧꯕ ꯌꯥꯎꯏ ꯍꯥꯏꯅ ꯅꯪꯅ ꯑꯃꯨꯛꯇ ꯍꯪꯉꯨꯀꯣ ꯑꯩꯅ ꯈꯜꯂꯝꯕ ꯑꯩꯅ ꯅꯤꯡꯉꯝꯕꯁꯤꯡ ꯑꯗꯣ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯈꯤ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯉꯁꯤꯗꯤ ꯃꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯊꯨꯖꯜꯂꯛꯑꯦ ꯐꯣꯟꯁꯤꯅ ꯆꯠꯂ ꯆꯠꯂꯒ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯀꯩꯗꯧꯕ ꯌꯥꯎꯕꯅꯣ ꯈꯪꯗꯦ